ꯍꯞꯇꯥ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯟꯖꯨ ꯋꯥꯈꯜ ꯈꯟꯕ ꯍꯦꯟꯃꯟꯗꯅ ꯃꯁꯥꯗꯣ ꯅꯝꯗꯅ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯝ ꯆꯥꯅ ꯆꯥꯎ ꯊꯛꯎ ꯉꯥꯡꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯇꯧꯖꯔꯨꯕ ꯃꯍꯩꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯞꯄ ꯂꯦꯞꯄꯝꯗꯦ ꯇꯝꯐꯥꯅ ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯞꯄ ꯂꯩꯔꯒ ꯀꯔꯝꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯏꯆꯥꯅ ꯃꯆꯤ ꯃꯆꯤ ꯎꯡꯗꯨꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯌꯦꯡꯕ ꯉꯝꯒꯅꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯅ ꯇꯧꯗꯦ ꯍꯥꯏꯔꯕꯁꯨ ꯅꯪꯕꯨ ꯄꯣꯛꯂꯤꯕꯅꯤ ꯀꯔꯤꯒꯤ ꯏꯆꯥꯅ ꯍꯣꯟꯕ ꯁꯣꯔ ꯈꯪꯂꯣꯏ ꯏꯃꯥ ꯑꯩ ꯏꯊꯟꯇ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯖꯒꯦꯕ ꯐꯣꯟ ꯂꯥꯛꯂꯁꯨ ꯄꯤꯔꯛꯀꯅꯨ ꯀꯅꯥꯝꯇꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯔꯨꯕ ꯑꯣꯏꯔꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯨꯞꯅ ꯍꯪꯉꯒ ꯄꯥꯎ ꯄꯤꯔꯛꯎ ꯍꯥ ꯀꯔꯝꯅ ꯉꯥꯡꯅꯁꯤꯒꯦ ꯅꯪꯕꯣ ꯑꯩꯈꯣꯏ ꯅꯥꯎꯗꯣ ꯀꯣꯂꯦꯖ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯣ ꯃꯈꯥꯗ ꯆꯥꯛ ꯂꯣꯏꯁꯤꯟꯗꯣꯏ ꯇꯧꯍꯧꯕꯅꯤ ꯆꯠꯅꯤ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯅꯦ ꯑꯉꯥꯡꯁꯤꯁꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯗꯤ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯟꯖꯅꯕꯅ ꯍꯥꯏꯔꯁꯤ ꯁꯤꯗ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯄꯥꯔꯁꯨ ꯄꯥꯐꯝ ꯈꯪꯉꯝꯃꯔꯣꯏ ꯃꯌꯨꯝꯗ ꯅꯥꯎꯊꯤ ꯁꯥꯗꯅ ꯊꯕꯛ ꯃꯅꯥ ꯑꯃ ꯇꯧꯍꯟꯕꯁꯨ ꯅꯠꯇꯦ ꯁꯤꯗꯅ ꯃꯥꯅ ꯉꯥꯛꯇ ꯇꯧ ꯂꯩꯔꯦ ꯅꯪꯁꯨ ꯆꯥꯛ ꯏꯁꯤꯡꯗꯣ ꯃꯇꯝ ꯆꯥꯅ ꯆꯥꯔꯗꯤ ꯅꯁꯥꯗꯣ ꯈꯔ ꯀꯟꯈꯠꯇꯧꯕ ꯁꯨꯝ ꯀꯞꯄꯒ ꯂꯩ ꯃꯗꯨꯅꯗꯤ ꯐꯒꯗꯕ ꯅꯠꯇꯦꯅꯦ ꯏꯃꯥ ꯆꯥꯅꯤꯡꯗꯅ ꯆꯥꯕꯗꯨꯅ ꯍꯨ ꯑꯣꯟꯒꯗꯧꯔꯤꯕꯅꯤ ꯆꯥꯗꯕꯅ ꯍꯦꯟꯅ ꯐꯩ ꯈꯟꯕꯒꯤꯅꯤ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯗ ꯏꯃꯥ ꯀꯣꯛꯁꯦ ꯄꯣꯊꯥꯐꯝ ꯑꯃ ꯈꯪꯗꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ ꯅꯪ ꯅꯥꯏ ꯇꯥꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯤ ꯑꯆꯤꯟꯕ ꯊꯕꯛ ꯂꯩ ꯌꯥꯎꯔꯛꯑꯣꯏ ꯍꯥꯏꯕꯅꯤ ꯅꯀꯨ ꯅꯅꯦꯝꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏ ꯃꯣꯏ ꯂꯥꯛꯂꯤꯉꯩꯗꯅꯦ ꯂꯨꯍꯣꯡꯕꯁꯦ ꯅꯥꯈꯩ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄꯤꯈꯣ ꯃꯈꯣꯏꯗ ꯑꯣꯏꯔꯣꯏꯗꯕ ꯑꯁꯥ ꯁꯥꯒꯠꯍꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤꯗ ꯍꯦꯟꯅ ꯊꯧꯖꯤꯜꯂꯛꯑꯗꯤ ꯑꯩ ꯁꯤꯔꯁꯨ ꯁꯤꯖꯅꯤ ꯍꯩꯇꯦꯅꯦ ꯍꯩ ꯅꯪꯅ ꯁꯥꯎꯅꯤꯡꯕ ꯄꯥꯝꯗꯕ ꯃꯌꯥꯝꯗꯣ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯃꯤꯕꯨ ꯑꯁꯣꯏꯕ ꯑꯃ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯥꯞꯊꯣꯛꯑꯗꯤ ꯀꯅꯥꯅ ꯅꯨꯡꯉꯥꯏꯒꯅꯤ ꯃꯗꯨꯃꯛ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯌꯥꯝꯕꯨꯡꯒꯤ ꯃꯐꯝꯗ ꯇꯧꯈꯤꯕ ꯅꯣꯡꯃꯇꯁꯨ ꯃꯥꯅ ꯑꯩꯕꯨ ꯐꯠꯇꯅ ꯈꯟꯕꯤꯔꯛꯇꯕ ꯑꯗꯨꯒ ꯑꯩꯅꯗꯤ ꯃꯥꯕꯨ ꯀꯣꯛ ꯆꯥꯛꯄ ꯑꯉꯥꯎꯕꯅ ꯇꯠꯇꯅ ꯃꯔꯥꯜ ꯁꯤꯕꯤꯕ ꯌꯥꯔꯦ ꯃꯗꯨꯒꯤ ꯋꯥꯔꯤ ꯑꯣꯏꯔꯗꯤꯅꯦ ꯇꯣꯛꯑꯁꯤ ꯌꯥꯝꯕꯨꯡꯅ ꯏꯃꯥꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯈꯤꯒꯦ ꯑꯗꯨꯝꯇ ꯊꯤꯅ ꯂꯧꯕꯤꯔꯤꯗꯣ ꯃꯥꯅ ꯀꯌꯥꯝ ꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦꯕ ꯅꯣꯡꯃꯇ ꯑꯩꯒꯤ ꯁꯣꯛꯅꯕ ꯇꯧꯔꯝꯕꯁꯨ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦꯅꯦ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯃꯥ ꯅꯠꯇꯕ ꯀꯅꯥꯝꯇ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯐꯤꯕꯝ ꯎꯄꯥꯏꯅ ꯍꯪꯒꯠꯄ ꯌꯥꯔꯔꯣꯏꯗꯕ ꯐꯤꯕꯝꯗ ꯊꯝꯕꯤꯔꯁꯨ ꯑꯩ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯔꯒ ꯑꯗꯨꯝ ꯂꯩꯔꯗꯤ ꯂꯥꯜꯂꯦ ꯍꯥꯏꯕꯁꯨ ꯏꯅꯤꯡꯇꯝꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯅꯅꯥꯎ ꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯔꯖꯥꯠꯂꯅꯦ ꯑꯩ ꯃꯤꯒꯤ ꯃꯔꯤꯗ ꯊꯤꯖꯤꯜꯂꯨꯗꯦ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯅ ꯋꯥꯗꯅ ꯀꯅꯥꯅ ꯋꯥꯒꯗꯣꯏꯅꯣ ꯋꯥꯐꯝ ꯊꯣꯛꯄꯅꯤ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯖꯕ ꯏꯕꯦꯝꯃ ꯃꯥꯃꯨꯛ ꯐꯕꯗꯤ ꯄꯨꯟꯁꯤꯗ ꯂꯩꯔꯔꯣꯏ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯤꯅꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯕꯨ ꯊꯤꯅ ꯉꯥꯡꯈꯤ ꯃꯥꯕꯨ ꯐꯅꯕ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯑꯃ ꯇꯥꯅꯧ ꯍꯥꯏꯈꯤꯕꯗꯨꯁꯨ ꯃꯥꯒꯤ ꯐꯤꯕꯝꯗꯣ ꯈꯪꯕꯗꯅꯤ ꯃꯀꯣꯛ ꯆꯥꯛꯂꯕ ꯃꯤꯗꯨꯗ ꯂꯩꯔꯒ ꯀꯔꯤꯅꯣꯕ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯅꯪꯁꯨ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯅꯩ ꯍꯥꯏꯕ ꯏꯃꯥ ꯃꯗꯨ ꯄꯨꯝꯅꯃꯛ ꯀꯜꯂꯛꯄ ꯑꯃꯗꯒꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯀꯅꯥꯒꯤꯗ ꯂꯥꯜꯂꯨꯔꯒꯦ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯐꯨꯔꯒ ꯋꯥꯔꯛꯄꯗ ꯆꯍꯤ ꯂꯩꯕ꯭ꯔꯣ ꯌꯥꯔꯦꯁꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤ ꯍꯣꯔꯦꯟ ꯐꯖꯅ ꯋꯥꯔꯤ ꯁꯥꯎꯀꯣ ꯅꯪꯒꯤ ꯋꯥ ꯇꯣꯕꯠ ꯀꯛꯄꯤꯗꯣ ꯇꯧꯅꯨ ꯃꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯅꯅꯦꯝ ꯅꯀꯨꯗꯣ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕꯅꯤꯀꯣ ꯏꯃꯥ ꯃꯈꯣꯏꯒ ꯅꯠꯇꯤꯌꯦ ꯑꯩꯒ ꯂꯩꯃꯤꯟꯅꯗꯣꯏꯗꯣ ꯊꯣꯏꯕꯤꯁꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯑꯁꯥꯕ ꯆꯥ ꯈꯔ ꯄꯨꯗꯨꯅ ꯆꯪꯉꯛꯄꯗ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯇꯣꯛꯈꯤ ꯉꯁꯥꯏ ꯃꯈꯩ ꯊꯣꯡꯖꯤꯜꯗ ꯂꯦꯞꯇꯨꯅ ꯇꯥꯔꯤꯕꯅꯤ ꯃꯈꯥ ꯇꯥꯔꯛꯂꯗꯤ ꯃꯃꯥ ꯃꯆꯥ ꯈꯠꯅꯕ ꯑꯣꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄꯅꯤ ꯆꯦ ꯆꯥꯛ ꯑꯁꯥꯕꯁꯦ ꯈꯔ ꯆꯥꯁꯦ ꯅꯪ ꯀ꯭ꯂꯥꯁ ꯊꯦꯡꯗ꯭ꯔꯤꯕꯣ ꯄꯨꯡꯗꯤ 9 ꯍꯦꯜꯂꯤ ꯈꯔ ꯆꯥꯊꯣꯛꯑꯒ ꯕꯕꯥꯗ ꯊꯤꯜꯍꯟꯕ꯭ꯔꯥ ꯅꯇꯣꯝꯇ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯄ꯭ꯔꯥ ꯑꯃ ꯇꯧꯗꯅ ꯌꯥꯔꯤꯈꯩꯅꯦ ꯀ꯭ꯂꯥꯁ ꯃꯤꯁ ꯇꯧꯗꯅꯕ ꯍꯣꯠꯅꯧꯀꯣ ꯄꯨꯡ 10ꯒꯤ ꯀ꯭ꯂꯥꯁꯅꯤ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯅꯪꯅꯤꯗ ꯆꯦ ꯏꯟꯁꯥꯡꯁꯨ ꯊꯥꯎ ꯉꯧꯋꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅ ꯉꯥ ꯑꯌꯥꯏꯕꯁꯨ ꯑꯣꯏꯅ ꯄꯨꯔꯛꯑꯕꯅꯤ ꯅꯈꯣꯏ ꯃꯥꯃꯨꯕꯨ ꯂꯩꯍꯧꯕ꯭ꯔꯣ ꯂꯩꯍꯧꯕꯅꯤꯅꯦ ꯈꯕꯔ ꯄꯥꯔꯒ ꯐꯣꯟꯗ ꯀꯅꯥꯒꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯋꯥꯔꯤꯗꯤ ꯁꯥꯈꯤꯕꯅꯤ ꯌꯧꯁꯤꯜꯂꯛꯇꯧꯔꯦ ꯀꯥꯏꯅꯁꯨ ꯍꯥꯏꯅꯈꯤꯒꯨꯝ ꯇꯧꯏ ꯑꯣ ꯑꯁꯣꯝ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯆꯦ ꯆꯥꯛ ꯑꯁꯥꯕꯁꯦ ꯈꯔ ꯆꯥꯁꯦꯕ ꯁꯤꯗꯒ ꯆꯥꯗ꯭ꯔꯗꯤ ꯗꯣꯛꯇꯔꯗꯤ ꯗ꯭ꯔꯤꯞ ꯀꯥꯞꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤꯀꯣ ꯑꯩꯗꯤꯀꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯗꯣꯏ ꯁꯔꯨꯛꯅꯦ ꯆꯥꯛ ꯆꯥꯖꯔꯒ ꯀꯟꯅꯕ ꯇꯧꯖꯒꯦ ꯁꯤꯔꯤꯟꯁꯀ ꯊꯤꯟꯕꯗꯣ ꯌꯥꯝ ꯇꯜꯂꯦꯕ ꯃꯟꯖꯨ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯏ ꯑꯩꯗꯤ ꯎꯃꯟꯗꯅ ꯍꯩꯅꯔꯕꯅꯤꯗ ꯑꯗꯨꯏ ꯃꯌꯥꯝꯗꯣ ꯑꯗꯨꯅꯕꯨ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯆꯥꯛ ꯃꯁꯛ ꯎꯔꯒ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ
ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯑꯦ, ꯆꯥꯛꯀ ꯈꯠꯅꯔꯕꯣ? ꯁꯤꯗꯤ ꯑꯩꯅ ꯊꯣꯡꯕꯅꯦ ꯆꯦ, ꯈꯔ ꯑꯣꯏꯔꯁꯨ ꯆꯥꯗ ꯌꯥꯔꯣꯏꯀꯣ? ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ, ꯑꯩ ꯃꯈꯥꯗ ꯑꯃꯨꯛꯇ ꯀꯨꯝꯃꯨꯈꯤꯒꯦ꯫ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣ ꯅꯈꯣꯏ ꯃꯥꯃꯣꯅ ꯑꯣꯛꯄ ꯍꯩꯗꯧꯕ ꯅꯠꯇꯦ, ꯋꯥ ꯉꯥꯡꯕ ꯈꯔꯒ ꯍꯩꯇ꯭ꯔꯦ꯫ ꯏꯃꯥ, ꯌꯥꯔꯒꯗꯤ ꯃꯇꯝ ꯃꯥꯡꯅꯕꯅꯦ ꯈꯔ ꯍꯥꯏꯗꯣꯛꯄꯤꯈꯣ, ꯀꯥꯎꯅꯤꯀꯣ꯫ ꯑꯩ ꯎꯅꯅꯤꯡꯉꯦ ꯍꯥꯏꯔꯒꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯈꯤ ꯍꯥꯏꯅ ꯈꯨꯝ, ꯑꯩ ꯀꯅꯥꯝꯇꯒ ꯎꯅꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯃꯅꯥꯎꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯁꯤꯡ ꯍꯥꯟꯅ ꯈꯤꯇ ꯊꯛꯀꯦ, ꯆꯤꯟꯁꯦ ꯏꯐꯥ ꯐꯥꯖꯤꯟꯕꯗꯧꯅ ꯇꯧꯏ꯫ ꯇꯞꯅ ꯍꯧꯒꯠꯁꯤꯀꯣ ꯆꯦ, ꯑꯃꯨꯛ ꯀꯣꯛ ꯉꯥꯎꯅꯤ ꯍꯤꯞꯆꯤꯜꯂꯨꯕꯒꯤ꯫ ꯁꯦ, ꯑꯩ ꯉꯥꯛꯄꯤꯒꯦꯁꯦ ꯆꯦ꯫ ꯅꯪ ꯊꯦꯡꯗ꯭ꯔꯤꯕꯣ? ꯄꯨꯡ ꯂꯩꯔꯤꯌꯦ, ꯌꯥꯈꯤꯅꯤꯌꯦ, ꯆꯦ ꯆꯥꯛ ꯇꯣꯛꯄ ꯉꯥꯏꯗꯣꯏꯅꯦ꯫ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯅꯁꯥ ꯑꯗꯨꯝ ꯁꯣꯟꯖꯤꯜꯂꯛꯑꯅꯤ, ꯃꯤꯅꯒ ꯎꯔꯗꯤ ꯃꯈꯣꯏ ꯃꯟꯖꯨꯁꯦ ꯌꯥꯝ ꯊꯤꯖꯤꯜꯂꯦꯅ ꯍꯥꯏꯅꯈꯤꯅꯤ꯫ ꯑꯩꯈꯣꯏ ꯆꯦꯗꯤ ꯃꯁꯛ ꯐꯖꯕꯅꯤ, ꯑꯗꯨꯅ ꯍꯥꯏꯍꯟꯕ ꯌꯥꯗꯦꯕ꯫ ꯅꯥꯎ, ꯅꯪ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯆꯦ, ꯆꯥꯛ ꯆꯥꯊꯣꯛꯑꯁꯦꯕ꯫ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ, ꯑꯩꯅ ꯃꯥꯕꯨ ꯊꯤꯅ ꯊꯤꯅ ꯆꯩꯈꯤꯕ, ꯅꯪꯅꯗꯤ ꯃꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯨꯀꯣ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯈꯤꯕ, ꯅꯪꯉꯣꯟꯗꯗꯤ ꯅꯨꯡꯁꯤꯕ ꯑꯣꯏꯅ ꯎꯠꯍꯜꯂꯨꯀꯣ꯫ ꯆꯦ, ꯀꯩꯒꯤ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯌꯥꯝꯕꯨꯡꯁꯦ ꯀꯥꯏꯅꯔꯤꯅꯣ? ꯃꯥꯅ ꯀꯌꯥꯝ ꯂꯥꯟꯈꯤꯒꯦ? ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯥꯔꯊ ꯊꯣꯛꯑꯔꯣꯏ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯩ ꯎꯕ ꯐꯪꯉꯤ꯫ ꯅꯪꯅ ꯃꯥꯒ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯈꯤꯕꯗ ꯑꯩꯗꯤ ꯉꯝꯗꯕ ꯄꯣꯛꯂꯔꯣꯏ, ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯅꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯌꯥꯝ ꯇꯥꯡꯅ ꯅꯣꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯪꯒ ꯊꯦꯡꯅꯕꯗꯒꯤ ꯑꯑꯣꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏ꯫ ꯑꯩꯁꯨ ꯉꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯟꯅ ꯌꯦꯡꯂꯨꯕ ꯑꯩꯁꯦ ꯃꯤꯅꯗꯤ ꯊꯤꯅ ꯉꯥꯡꯅꯔꯤꯕꯅꯤ꯫ ꯉꯥꯡꯅꯖꯁꯅꯨ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯅꯥꯎ, ꯅꯪ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯨꯀꯣ꯫ ꯅꯪꯅ ꯂꯣꯏꯅꯕꯤꯅꯤꯁꯨ ꯈꯪꯉꯤꯗ, ꯑꯗꯨꯀꯣ ꯅꯥꯎ, ꯃꯥꯗꯤ ꯑꯩꯒꯤ ꯋꯥꯒ ꯁꯨꯡꯄꯟ ꯄꯜꯂꯛꯇꯕ꯭ꯔꯥ ꯅꯣꯡꯃꯗ? ꯆꯦ, ꯆꯥꯛ ꯆꯥꯁꯦꯕ, ꯋꯥꯔꯤꯗꯤ ꯀꯣꯟꯅ ꯃꯌꯥꯝ ꯁꯥꯕ ꯌꯥꯏꯌꯦꯕ꯫ ꯑꯩ ꯔꯥꯁꯨ ꯋꯥꯔꯤ ꯁꯥꯕꯤꯒꯦ, ꯃꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯈꯪ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥꯗꯤ ꯃꯇꯝ ꯌꯥꯝ ꯂꯩꯔꯤ꯫ ꯌꯥꯝꯕꯨꯡꯗꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯊꯃꯣꯏ ꯀꯥꯏꯍꯟꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯆꯦ, ꯑꯩ ꯆꯥꯛ ꯏꯜꯂꯛꯀꯦꯁꯦ꯫ ꯃꯥ ꯅꯨꯡꯁꯤꯕꯩꯗꯃꯛ ꯑꯩꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯂꯩꯍꯧꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯐꯥꯎꯔꯔꯣꯏꯌꯦ ꯅꯥꯎ, ꯃꯗꯨꯅ ꯍꯤꯡꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯆꯦꯅ ꯋꯥꯔꯤ ꯁꯥꯟꯅꯧ ꯈꯛ ꯍꯥꯏꯈꯤꯕ, ꯑꯗꯨꯒ ꯑꯩꯅꯗꯤ ꯋꯥꯔꯛꯇꯕꯤ ꯑꯃꯒꯨꯝ꯫ ꯆꯦ, ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ, ꯃꯆꯦꯒꯤ ꯊꯃꯣꯏꯁꯨ ꯊꯨꯒꯥꯏꯕꯗ ꯃꯇꯦꯡ ꯑꯣꯏꯔꯦꯀꯣ꯫ ꯅꯥꯎ, ꯑꯩ ꯑꯗꯨꯝꯅ ꯈꯟꯈꯤꯗꯤ ꯅꯪꯒ ꯃꯥꯒ ꯊꯦꯡꯅꯕꯅ ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯪꯕ ꯉꯝꯕꯅꯤ꯫ ꯅꯪ ꯂꯩꯔꯝꯕꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯥ ꯑꯃꯨꯛ ꯄꯤꯕꯅꯤ꯫ ꯆꯥꯛꯁꯦ ꯑꯝꯇ ꯆꯥꯔꯔꯣꯏꯗ꯭ꯔꯣ ꯆꯦ? ꯆꯥꯒꯦ, ꯅꯪꯁꯨ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯔꯣ꯫ ꯅꯪꯅ ꯂꯣꯏꯔꯛꯄꯗꯅꯦ ꯆꯦꯁꯨ ꯆꯥꯕ ꯂꯣꯏꯁꯤꯜꯂꯝꯃꯒꯦ꯫ ꯋꯥꯈꯜꯗꯅ ꯑꯩꯒꯤ ꯃꯥꯡꯗ ꯃꯥ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯒꯤ ꯌꯥꯝꯕꯨꯡꯒꯤ ꯃꯔꯝꯗ ꯃꯅꯤꯡ ꯇꯝꯖꯗꯕ꯫ ꯃꯁꯤ ꯑꯩ ꯁꯦꯡꯅ ꯄꯥꯝꯗꯦ꯫ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯕꯨꯡꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯅꯣꯛꯄꯗꯨꯅ ꯑꯩꯅ ꯄꯥꯝꯂꯤꯕ꯫ ꯐꯔꯦ, ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯈꯔ ꯊꯦꯡꯂꯒ ꯆꯥꯔꯒꯦ꯫ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯈꯔ ꯆꯪꯉꯛꯄꯗꯨꯗ ꯃꯟꯖꯨꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯔꯥꯁꯤꯅ, ꯍꯩꯃꯥ, ꯏꯃꯧꯗꯤ ꯆꯥꯛ ꯆꯥꯔꯝꯂꯤꯌꯦ, ꯑꯩꯈꯣꯏꯗꯤ ꯇꯟꯖꯥ ꯆꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤꯗꯤ, ꯑꯃꯨꯛ ꯀꯨꯝꯂꯨꯈꯤꯗ꯭ꯔꯥ? ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯟꯖꯨ ꯐꯥꯊꯩ ꯑꯍꯜ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦ ꯈꯟꯊꯔꯒ, ꯏꯃꯥ, ꯌꯥꯅꯤꯌꯦ, ꯁꯨꯝ ꯐꯝꯕꯤꯌꯨ, ꯑꯩꯁꯨ ꯇꯣꯛꯀꯗꯧꯔꯕꯅꯤ, ꯍꯤꯗꯥꯛ ꯆꯥꯕ ꯌꯥꯅꯕ ꯈꯔ ꯊꯦꯝꯂꯒ ꯆꯥꯔꯝꯂꯤꯕꯅꯤ꯫ ꯅꯪ ꯅꯁꯥ ꯉꯝꯗꯦ ꯇꯥꯕꯗꯅꯦ ꯑꯩꯁꯨ ꯂꯥꯛꯂꯤꯕꯅꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯖꯤꯟꯕ ꯌꯥꯗꯦꯀꯣ, ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕꯅꯤ, ꯑꯄꯥꯝꯕ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯔꯥꯁꯤꯒ ꯂꯥꯛꯃꯤꯟꯅꯕ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅꯁꯨ, ꯏꯕꯦꯝꯃꯁꯨ ꯌꯥꯝ ꯁꯥꯎꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯖꯩ꯫ ꯁꯥꯒꯩꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯨꯍꯣꯡꯕꯁꯦ ꯑꯍꯥꯟꯕ ꯑꯣꯏꯒꯗꯣꯏꯅꯤ ꯕꯤꯕꯦꯛꯀꯤ ꯍꯥꯛꯇꯛꯁꯤꯗ꯫ ꯃꯥꯅꯁꯨ ꯃꯁꯨ ꯑꯍꯜ ꯑꯣꯏꯒꯗꯣꯏꯅꯤ, ꯑꯗꯨꯅꯅꯦ ꯀꯥꯏꯍꯟꯅꯤꯡꯗꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯥꯔꯦ꯫ ꯃꯗꯨꯒꯤ ꯋꯥꯐꯝꯗ ꯑꯣꯏꯔꯒꯗꯤ ꯏꯃꯧꯁꯨ ꯁꯥꯎꯅꯤꯡꯉꯝꯃꯅꯤ, ꯁꯥꯎꯐꯝꯁꯨ ꯊꯣꯛꯄꯅꯤ꯫ ꯑꯩꯈꯣꯏꯗ ꯊꯣꯛꯑꯁꯨ ꯅꯨꯡꯉꯥꯏꯔꯣꯏ, ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯂꯒ ꯁꯥꯎꯈꯤꯕ ꯃꯌꯥꯝꯗꯣ꯫ '  ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯖꯠꯀꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤꯗꯣ꯫ ꯇꯝꯐꯥꯅ, ꯃꯌꯥꯝꯒꯤ ꯆꯥꯗꯣ ꯑꯩ ꯑꯃꯨꯛꯇ ꯁꯦꯝꯃꯨꯈꯤꯒꯦ꯫ ꯏꯃꯥ, ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ, ꯆꯥꯗꯣ ꯑꯩꯈꯣꯏ ꯅꯥꯎꯗ ꯁꯦꯝꯍꯟꯁꯦ꯫ ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯆꯥ ꯊꯛꯇ꯭ꯔꯁꯨ ꯏꯃꯧꯒ ꯋꯥꯔꯤ ꯁꯥꯕꯁꯤꯅꯅꯦ ꯑꯄꯦꯟꯕꯗꯣ ꯑꯣꯏꯔꯤꯕꯅꯤ꯫ ꯕꯦꯝꯃ, ꯑꯁꯥꯎꯕꯗꯣ ꯐꯥꯊꯕꯤꯌꯨꯀꯣ, ꯏꯃꯧꯁꯤꯗꯤ ꯅꯥꯕ ꯐꯒꯠꯄꯒ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯉꯒꯅꯦ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗ ꯌꯥꯕꯤꯌꯨꯀꯣ, ꯃꯁꯤꯗꯗꯤ ꯀꯥꯏꯍꯟꯕꯤꯅꯨ꯫
ꯑꯍꯜ ꯌꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯟꯖꯨ ꯈꯨꯝꯐꯝ ꯈꯪꯗꯦ, ꯁꯥꯎꯅꯤꯡꯉꯁꯨ ꯐꯥꯊꯩ꯫ ꯇꯨꯃꯤꯟꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤꯁꯅꯥꯁꯨ ꯆꯥ ꯄꯤꯔꯝꯂꯒ ꯍꯣꯏꯅꯦ ꯃꯥꯏꯅꯦ ꯍꯥꯏꯔꯝꯗ ꯀꯣꯂꯦꯖ ꯆꯠꯅꯕ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯒꯦꯠꯇ ꯑꯥꯔ.ꯀꯦ ꯅꯣꯛꯐꯦꯠ ꯇꯧꯅ "ꯅꯈꯣꯏ ꯄꯨꯡ 10ꯒꯤ ꯀ꯭ꯂꯥꯁ ꯂꯩꯇ꯭ꯔꯦꯅ ꯁꯨꯆꯤꯅ ꯍꯥꯏꯔꯛꯑꯦ꯫ ꯊꯥꯖꯗ꯭ꯔꯒ ꯊꯥꯔꯛꯄ ꯆꯦꯠꯁꯦ ꯌꯦꯡꯖꯒꯦꯔꯣ? ꯉꯁꯤꯗꯤ ꯀꯣꯏ ꯆꯠꯂꯨꯁꯤ." ꯊꯣꯏꯕꯤꯁꯅꯥ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ "ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇ꯭ꯔꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯅꯤꯕ ꯍꯣꯔꯦꯟ꯫ ꯁꯠꯀꯥꯔꯣ ꯒꯥꯔꯤꯗ." ꯄꯥꯈꯪ ꯃꯆꯥ ꯀꯟꯅ ꯐꯥꯒꯠꯂꯛꯂꯤꯕ ꯑꯥꯔ.ꯀꯦ ꯕꯥꯏꯛꯇꯨꯗ ꯊꯣꯏꯕꯤꯁꯅꯥ ꯍꯥꯞꯇꯨꯅ ꯊꯧꯈꯤꯕꯗꯨ ꯑꯌꯦꯡꯕ ꯀꯌꯥꯒꯤ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ "ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯦ ꯌꯥꯝꯕꯣ?" "ꯉꯁꯤꯁꯦ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩ, ꯑꯗꯨꯗ ꯄꯨꯕꯤꯒꯦ ꯇꯧꯕꯅꯤꯗ, ꯅꯪꯁꯨ ꯌꯥꯎꯅꯕꯅ ꯍꯥꯏꯔꯛꯄ." "ꯀꯥꯏꯗꯅꯣꯒ ꯈꯨꯝꯗꯦ." "ꯗꯤꯂꯤꯞꯇꯣ ꯅꯨꯄꯤ ꯆꯦꯜꯂꯅꯤ ꯍꯥꯏ, ꯑꯗꯨꯒꯤꯅꯦ ꯆꯦꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯀꯣꯏꯔꯨꯁꯦ ꯍꯥꯏꯕ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯣꯛꯑꯝꯃꯦ ꯀꯩꯅꯣ, ꯅꯪꯒꯤꯁꯤ ꯌꯥꯅꯤꯡꯗ꯭ꯔꯤꯔꯣ?" "ꯀꯣꯟꯅ ꯆꯠꯂꯁꯦ, ꯉꯁꯤꯗꯤ ꯇꯜꯂꯤ." "ꯀꯩꯒꯤ? ꯀꯣꯂꯦꯖꯇ ꯊꯤꯜꯂꯨ ꯍꯥꯏꯔꯣ?" "ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯐꯝꯃꯨꯁꯦ, ꯑꯩꯒꯤ ꯀꯣꯛꯁꯦ ꯄꯣꯊꯥꯔꯛꯇꯕ ꯌꯥꯝ ꯀꯨꯏꯔꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯌꯥꯝꯕꯨꯡꯕꯨ ꯑꯣꯐꯤꯁ ꯆꯠꯂꯣꯏꯗ꯭ꯔꯣ?" "ꯑꯣꯐꯤꯁꯇ ꯍꯥꯏ ꯂꯩꯍꯦ ꯅꯪꯅ." ꯑꯅꯤꯗꯣ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯑꯣꯏꯅ ꯊꯧꯔꯛꯂꯤ꯫ ꯑꯥꯔ.ꯀꯦꯗꯤ ꯃꯁꯥꯗꯨ ꯄꯪꯍꯗ ꯍꯔꯥꯎꯏ꯫ ꯃꯕꯥꯅꯤꯈꯛ ꯂꯥꯞꯅ ꯂꯥꯛꯄ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯌꯧꯕꯒ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯗꯤꯂꯤꯞꯇ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ "ꯍꯣꯏ, ꯑꯩ ꯂꯥꯛꯈꯤꯔꯣꯏ." "ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯅꯈꯣꯏꯅꯤ ꯎꯅꯔꯝꯃꯣ, ꯑꯩ ꯊꯣꯏꯕꯤꯁꯅꯥꯒ ꯃꯩꯇ꯭ꯔꯝꯗ ꯂꯩꯔꯤꯌꯦ꯫ ꯃꯥ ꯆꯤꯛꯄ ꯄꯥꯝꯃꯦꯌꯦ, ꯁ꯭ꯋꯥꯏꯁꯦ ꯈꯔ ꯆꯤꯛꯄꯒꯨꯝ ꯇꯧꯕꯅꯤ, ꯑꯗꯨꯒꯤ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯂꯥꯛꯑꯕ." "ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣꯅꯦ." "ꯉꯥꯏꯌꯨꯀꯣ, ꯄꯥꯏꯍꯟꯒꯦ꯫ ꯁꯦ, ꯅꯣꯏ ꯗꯥ ꯗꯤꯂꯤꯞꯅꯤ, ꯑꯝꯇ ꯄꯥꯏꯌꯣꯏ." "ꯗꯥ ꯗꯤꯂꯤꯞ, ꯀꯩ ꯍꯥꯏꯒꯦ?" "ꯑꯦ, ꯑꯁꯦꯡꯀꯤꯒ ꯆꯠꯃꯤꯟꯅ ꯂꯩꯔꯝꯃꯤ, ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯍꯜꯂꯛꯄꯗ?" ꯑꯥꯔ.ꯀꯦ ꯐꯠ ꯐꯣꯟꯗꯨ ꯃꯨꯜꯂꯒ "ꯀꯣꯟꯅ ꯇꯧꯔꯛꯑꯒꯦ, ꯃꯤ ꯑꯆꯤꯛꯄ ꯄꯥꯝꯃꯤ, ꯑꯝꯇ ꯆꯤꯛꯍꯟꯈꯤꯒꯦ." "ꯍꯣ, ꯆꯤꯛꯍꯜꯂꯣ." "ꯌꯥꯝꯕꯣ." "ꯆꯤꯛꯇ꯭ꯔꯕꯣ ꯁ꯭ꯋꯥꯏꯁꯤꯕꯣ?" "ꯃꯤ ꯑꯃ ꯁꯤꯡꯅꯕꯒꯤꯗꯃꯛ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯗꯦ ꯍꯥꯏꯕꯁꯦ ꯀꯔꯝꯅ ꯈꯪꯗꯣꯛꯀꯅꯤ?" "ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ?" "ꯅꯨꯄꯤ ꯈꯛꯇꯅꯤ, ꯃꯤꯅ ꯉꯥꯡꯅꯍꯧꯗꯣꯏꯕ." "ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦꯗꯤ ꯈꯨꯝꯗꯦ." "ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯒꯦ ꯇꯧꯕ ꯅꯠꯇ꯭ꯔꯣ?" "ꯑꯗꯨꯗꯤ ꯈꯪꯕ꯭ꯔꯥ?" "ꯑꯩ ꯀꯅꯥꯕꯨꯁꯨ ꯁꯤꯡꯅꯈꯤꯗꯦꯗ." "ꯑꯗꯨꯒ ꯀꯔꯤꯒꯤ?" "ꯊꯃꯣꯏꯗ ꯍꯪꯉꯨ." "ꯀꯔꯝꯅ ꯊꯥꯖꯒꯅꯤ?" "ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ." "ꯀꯌꯥꯝ ꯀꯨꯏꯅ?" "ꯑꯩꯈꯣꯏꯗ ꯆꯠꯂꯁꯤꯔꯣ?" "ꯊꯨꯃꯟꯗ꯭ꯔꯥ ꯑꯗꯨꯗꯤ?" "ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ?" "ꯑꯩꯈꯣꯏ ꯆꯦꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ." "ꯑꯩꯕꯨ ꯗꯣꯛꯇꯔꯔꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ?" "ꯃꯥꯕꯨ ꯁꯤꯡꯅꯈꯤꯕ ꯅꯠꯇ꯭ꯔꯥ?" "ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯃꯤ ꯑꯃꯇ ꯌꯥꯎꯗꯦ." "ꯀꯔꯝꯅꯗꯤ ꯎꯠꯀꯅꯤ?" "ꯊꯥꯖꯗ꯭ꯔꯤꯐꯥꯎ ꯎꯠꯀꯅꯤ." "ꯀꯔꯤꯅ?" "ꯊꯕꯛꯅ." "ꯑꯩꯁꯨ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯔꯨꯔꯦ." "ꯑꯝꯇꯒ ꯍꯥꯏꯔꯛꯎꯅꯦ, ꯑꯝꯇꯒ ꯍꯥꯏꯔꯛꯎꯕꯁꯦ." "ꯑꯩꯁꯨ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯔꯨꯔꯦ. ꯃꯤꯅꯗꯤ ꯑꯩꯁꯦ ꯇꯣꯡꯉꯝꯕꯤ, ꯋꯥꯔꯛꯇꯕꯤꯅꯤ ꯁꯣꯏꯗꯅ ꯍꯥꯏꯈꯤꯅꯤꯀꯣ." "ꯃꯤꯒꯤꯗꯃꯛ ꯍꯤꯡꯕ꯭ꯔꯣ?" "ꯌꯥꯝꯕꯨꯡꯒꯤꯗꯃꯛ ꯍꯤꯡꯖꯒꯦ. ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ." ꯑꯗꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡ ꯋꯥ ꯃꯈꯥ ꯇꯥꯅꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥꯁꯨ ꯀꯅꯥꯗ ꯌꯦꯡꯉꯤꯅꯣ ꯈꯪꯗꯦ, ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯂꯩ꯫ ꯃꯩꯔꯥꯕꯁꯨ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯗꯨ ꯂꯥꯝꯗꯅ ꯐꯣꯏꯕꯗ ꯃꯥꯒꯤ ꯃꯄꯥꯗꯣ ꯏꯀꯣꯛ ꯀꯣꯛꯂꯤ꯫ "ꯊꯣꯏꯕꯤ, ꯌꯥꯝꯕꯨꯡ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ, ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏ. ꯑꯩꯁꯦ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯕꯁꯦ ꯋꯥꯔꯦꯕ." "ꯀꯩ ꯋꯥꯅꯣ ꯌꯥꯝꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯍꯟꯗ꯭ꯔꯤꯁꯦ?" "ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯗꯣꯏꯁꯤꯅ ꯀꯩꯅꯣ? ꯌꯥꯝꯕꯨꯡꯅ ꯍꯥꯏꯅꯤꯡꯉꯤꯅ ꯀꯩ?" "ꯄꯨꯟꯁꯤꯁꯦ ꯉꯛꯇ꯭ꯔꯥ? ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ. ꯅꯈꯣꯏ ꯆꯦꯒꯤ ꯍꯥꯛꯇꯛꯇ ꯁꯣꯔꯣꯛ ꯊꯣꯛꯂꯕ ꯑꯉꯥꯎꯕ ꯑꯣꯏꯈꯤꯕ, ꯃꯤꯃꯥꯡ ꯊꯣꯛꯅꯁꯨ ꯑꯩꯒꯤ ꯑꯁꯥꯎꯕ ꯎꯠꯊꯣꯛꯈꯤꯕ, ꯇꯟꯖꯥ ꯆꯥꯗꯅ ꯑꯩꯅ ꯈꯝꯕꯜ ꯆꯥꯎꯔꯨꯕ ꯃꯌꯥꯝꯗꯣ. ꯑꯗꯨ ꯀꯩꯗꯧꯔꯕ?" "ꯑꯩꯗꯤ ꯉꯁꯤꯁꯨ ꯉꯛꯄ ꯑꯗꯨꯝ ꯐꯥꯎꯔꯦ. ꯀꯪꯂꯥ ꯃꯅꯨꯡꯗ ꯑꯩꯈꯣই ꯑꯅꯤ ꯊꯦꯡꯅꯔꯝ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯊꯧꯔꯛꯄꯗ ꯑꯃꯨꯛ ꯇꯨꯁꯤꯟꯈꯤꯕ ꯅꯨꯃꯤꯗꯥꯡꯗꯨꯗ. ꯌꯥꯝꯕꯨꯡꯅ ꯎꯡꯂꯤꯉꯩ ꯑꯩ ꯇꯨꯁꯤꯟꯕꯁꯨ ꯈꯪꯍꯧꯗ꯭ꯔꯤꯗꯨꯗꯤ. ꯑꯩꯁꯨ ꯌꯥꯕꯅꯦ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯗꯗꯤ, ꯑꯩꯅ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯏꯀꯥꯏꯔꯛꯑꯦ ꯅꯤꯡꯁꯤꯡꯂꯨꯕꯗ." ꯑꯥꯔ.ꯀꯦ ꯃꯉꯛꯀ ꯅꯣꯝꯂꯒ "ꯏꯀꯥꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦ. ꯅꯤꯡꯁꯤꯡꯂꯒ ꯅꯨꯡꯁꯤꯕ ꯐꯥꯎꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯨ, ꯑꯗꯨ ꯅꯠꯇꯕꯗꯤ ꯈꯟꯒꯅꯨ." "ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯣ."
ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯍꯧꯕ꯭ꯔꯣ ꯅꯪꯕꯣ? ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯊꯤꯟꯕꯤꯔꯝꯃꯨ, ꯃꯥ ꯃꯁꯥ ꯉꯝꯍꯧꯗꯦ. ꯊꯦꯝꯃꯒ ꯆꯥꯛ ꯄꯤꯖꯗꯣꯏꯅꯤ. ꯍꯞꯇꯥ ꯐꯥꯔꯦ. ꯅꯦꯅꯦꯅ ꯉꯥꯡꯂꯁꯨꯅꯦ ꯇꯥꯕꯤꯕ ꯅꯠꯇꯦ. ꯑꯥꯔ.ꯀꯦ ꯅꯣꯛꯂꯒ ꯃꯥꯕꯨ ꯃꯃꯥꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯗꯕꯤ ꯈꯨꯝꯕꯤꯒ ꯍꯩꯖꯔꯕꯣ? ꯌꯥꯝ ꯃꯤꯁ ꯇꯧꯔ ꯃꯥꯜꯂꯦꯗ. ꯃꯤꯁ ꯃꯦꯗꯥꯝ ꯁꯔ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯝꯇ ꯇꯧꯗꯦꯀꯣ. ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯑꯩꯁꯦ ꯅꯪꯒ ꯊꯦꯡꯅꯕꯗꯒꯤꯅꯦ ꯑꯑꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯄꯨꯟꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯒꯅꯤ ꯑꯩ ꯈꯪꯗꯦ. ꯌꯥꯝꯕꯣ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯅꯪꯅ ꯈꯟꯕꯤꯕ ꯉꯝꯒꯗ꯭ꯔꯥ? ꯅꯪꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯗꯤ ꯉꯥꯎꯗꯨꯅ ꯆꯠꯀꯗꯕ ꯃꯥꯜꯂꯦ ꯑꯩꯁꯦ. ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯀꯅꯥꯗ ꯁꯤꯟꯅꯔꯝꯗꯣꯏꯕ? ꯑꯗꯨꯅ ꯑꯩ ꯉꯥꯎꯕ ꯌꯥꯗ꯭ꯔꯤꯌꯦ. ꯉꯥꯎꯕꯒꯤ ꯃꯇꯝꯁꯨ ꯋꯥꯠꯂꯤꯕꯅꯤ. ꯑꯗꯣ ꯉꯥꯎꯗꯕꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯗꯤ ꯌꯥꯗꯕ꯭ꯔꯣ? ꯑꯩ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯑꯥꯔ.ꯀꯦ ꯃꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯏ. ꯅꯈꯣꯏ ꯆꯦꯗꯣ 30ꯒ ꯁꯨꯖꯔꯝꯃꯗ꯭ꯔꯥ? ꯍꯥꯏꯗꯤ ꯅꯪꯗꯤ ꯅꯆꯦꯅꯤ. ꯃꯥꯒꯤ ꯆꯍꯤ ꯁꯣꯏꯗꯅꯗꯤ ꯈꯪꯉꯝꯅꯤꯗꯅ. ꯈꯪꯉꯦ ꯑꯗꯨꯕꯨꯗꯤ. ꯃꯥꯒ ꯑꯩꯒꯁꯦ ꯀ꯭ꯂꯥꯁ ꯃꯥꯟꯅꯔꯛꯑꯁꯨ ꯑꯩꯅꯗꯤ ꯈꯔꯗꯤ ꯍꯟꯕꯅꯤ. ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯅꯦꯅꯦꯒꯤ ꯃꯆꯥꯁꯤꯡ ꯑꯩꯉꯣꯟꯗ ꯌꯥꯝꯕꯨꯡ ꯀꯧꯕꯗꯨꯁꯨ ꯃꯌꯨꯝ ꯄꯥꯜꯂꯤ. ꯈꯔ ꯂꯩꯔꯗꯤ ꯑꯉꯥꯡꯕꯨ ꯂꯩꯔꯅꯤ. ꯄꯥꯕꯨꯡ ꯃꯌꯦꯡ ꯀꯧꯖꯔꯛꯁꯅꯤ. ꯄꯥꯕꯨꯡꯒꯤ ꯏꯃꯥꯁꯤ ꯗꯔꯀꯥꯔ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ. ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯕ ꯅꯠꯇꯦ. ꯃꯇꯝ ꯈꯔꯗꯤ ꯋꯥꯔꯛꯇꯕ ꯑꯃꯒꯨꯝꯅ ꯑꯩꯅ ꯀꯣꯏꯅ ꯆꯠꯈꯤꯕ. ꯍꯧꯖꯤꯛꯇꯤ ꯃꯗꯨꯁꯨ ꯄꯥꯝꯗ꯭ꯔꯤꯕ. ꯀꯣꯏꯔꯒ ꯁꯨꯝ ꯍꯥꯏ ꯂꯩ. ꯀꯩꯅꯣ ꯍꯥꯏꯗꯧꯗꯣ ꯀꯣꯛ ꯍꯥꯏꯔꯣꯕ. ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯩꯖꯔꯕꯣ? ꯀꯔꯤ ꯌꯦꯟꯁꯥꯡ ꯄꯤꯖꯧ ꯍꯥꯏꯅꯣ? ꯃꯣꯔꯣꯛ ꯁꯥꯕ ꯆꯥꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯗꯕ ꯑꯣꯏꯅ ꯆꯥꯒꯦꯔꯥ? ꯃꯣꯔꯣꯛ ꯁꯥꯕ ꯌꯦꯟꯁꯥꯡ ꯑꯣꯏꯔꯁꯨ ꯍꯧꯁꯥ ꯁꯥꯔꯗꯤ ꯌꯥꯔꯦ. ꯊꯣꯡꯕꯕꯨ ꯍꯩꯖꯕ꯭ꯔꯅꯦ? ꯍꯩꯔꯝꯗꯧ ꯃꯥꯟꯗꯦꯕꯣ. ꯅꯨꯄꯤꯗꯤ ꯎꯇꯤꯅꯦ, ꯉꯥꯅꯦ, ꯑꯇꯩ ꯀꯩꯅꯣ ꯀꯧꯈ꯭ꯔꯦ. ꯃꯁꯤ ꯃꯌꯥꯝꯁꯦ ꯊꯣꯡꯕ ꯍꯩꯔꯗꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯍꯩ ꯍꯥꯏꯅꯔꯤ. ꯆꯥꯅꯤꯡꯉꯤꯔꯥ? ꯃꯃꯥꯅ ꯊꯣꯡꯕ ꯌꯦꯟꯁꯥꯡ ꯄꯣꯛꯄꯗꯩ ꯆꯥꯕ ꯐꯪꯉꯛꯇ꯭ꯔꯤ. ꯅꯦꯅꯦꯁꯤꯅ ꯊꯣꯡꯕꯗꯤ ꯃꯌꯥꯝ ꯆꯥꯔꯦ. ꯁꯥꯎꯔꯛꯀꯅꯨꯀꯣ. ꯅꯈꯣꯏ ꯆꯦꯅ ꯊꯣꯡꯕꯁꯨ ꯆꯥꯔꯦ. ꯋꯥꯔꯤ ꯇꯥꯔꯦ ꯑꯩ. ꯁꯥꯎꯔꯤꯔꯣ ꯅꯪꯒꯤꯗꯣ? ꯁꯥꯎꯕ ꯃꯥꯜꯂꯕꯣ? ꯑꯗꯣ ꯏꯄꯥ ꯏꯄꯨꯒꯤ 3ꯂꯛ ꯍꯥꯏꯅꯤ. 3ꯂꯛ ꯁꯨꯕꯅ ꯐꯒꯗꯧꯕ ꯃꯥꯜꯂꯦ. ꯍꯥꯏꯗꯤ 3ꯂꯛ ꯁꯨꯕ ꯑꯣꯏꯅ ꯅꯨꯄꯤꯅ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯔꯗꯤ ꯑꯩꯁꯦ ꯅꯤꯡꯕ ꯊꯨꯡꯒꯗꯕ ꯃꯥꯜꯂꯦ. ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯃꯥ ꯅꯣꯛꯄꯁꯨ ꯑꯗꯨꯗ ꯐꯪꯒꯗꯕ ꯃꯥꯜꯂꯦ. ꯅꯪꯅ ꯄꯤꯖꯅꯤꯡꯗ꯭ꯔꯗꯤ ꯈꯪꯗꯦ. ꯀꯩꯗꯧꯉꯩ ꯆꯥꯒꯦ ꯍꯥꯏꯕꯅꯣ? ꯍꯧꯖꯤꯛꯁꯦ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯆꯥꯅꯤꯡꯉꯕꯅꯦ ꯑꯩꯗꯤ. ꯅꯪꯅ ꯊꯣꯡꯕꯤꯗ꯭ꯔꯗꯤ ꯑꯩꯅ ꯆꯥꯅꯤꯡꯉꯁꯨ ꯀꯥꯏꯗꯩ ꯆꯥꯒꯅꯤ? ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ. ꯑꯃꯠꯇ ꯅꯠꯇꯦ, ꯂꯤꯁꯤꯡ ꯍꯥꯏꯌꯨ. ꯃꯇꯨꯡꯗ ꯃꯃꯥ ꯇꯣꯏꯅ ꯄꯟꯒꯅꯨꯀꯣ. ꯅꯪ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯌꯥꯝꯕꯪꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ. ꯄꯟꯗ꯭ꯔꯗꯤ ꯀꯥꯎꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯣꯏꯗ꯭ꯔꯣ? ꯄꯨꯟꯁꯤꯗ ꯀꯥꯎꯗꯅ ꯂꯩꯒꯗꯕ ꯄꯣꯠꯁꯛꯇꯤ ꯃꯍꯥꯛ ꯈꯛꯇꯅꯤ. ꯑꯩꯒꯤꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯥꯝꯗꯦ. ꯆꯦ ꯁꯨꯛꯄꯟ ꯄꯜꯂꯛꯇꯕꯁꯤꯡꯉꯥꯏ. ꯙꯝꯃꯥ ꯑꯃ ꯉꯝꯅꯤ. ꯍꯥꯏꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯗꯨꯔꯥ? ꯅꯪ ꯐꯣꯟꯗꯣ ꯄꯤꯔꯛꯎ. ꯀꯅꯥ ꯀꯅꯥ ꯆꯥꯠ ꯇꯧꯔꯛꯀꯦ ꯌꯦꯡꯒꯦ. ꯆꯦꯛ ꯇꯧꯗ ꯌꯥꯄꯣꯟꯇꯦ. ꯅꯍꯥꯟꯁꯨ ꯑꯩꯅ ꯅꯝꯕꯔ ꯀꯛꯄ ꯌꯥꯕꯈꯩ ꯀꯛꯈ꯭ꯔꯕꯅꯤ. ꯑꯩ ꯀꯩꯝ ꯈꯪꯗꯦ. ꯄꯥꯏꯕ ꯐꯥꯎ ꯁꯪꯗꯦ. ꯀꯣꯟꯅ ꯌꯦꯡꯉꯒꯦꯗ. ꯑꯩ ꯁꯨꯝ ꯄꯥꯏꯁꯤꯜꯂꯒꯦ. ꯍꯜꯂꯁꯦ ꯍꯥꯏꯕ ꯋꯥꯍꯩ ꯍꯧꯗꯣꯛꯇꯦ. ꯄꯨꯡ ꯅꯪꯁꯨ ꯆꯠꯄ ꯅꯥꯏꯗꯦ ꯉꯁꯤꯗꯤ. ꯃꯩꯔꯥꯕꯅ ꯊꯣꯏꯕꯤꯁꯅꯥꯁꯤ ꯃꯈꯣꯏꯗ ꯄꯨꯔꯒꯦ ꯇꯧꯕꯅꯤ. ꯉꯜꯂꯗꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ. ꯀꯩ ꯈꯜꯂꯤꯅꯣ ꯌꯥꯝꯕꯣ? ꯃꯐꯝꯁꯦ ꯌꯥꯝ ꯆꯤꯛꯑꯦ ꯊꯥꯖꯗꯅ. ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯝꯃꯤꯁꯦ. ꯁꯤꯒꯨꯝꯕ ꯑꯆꯤꯛꯄꯁꯤꯗ ꯐꯝꯗꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ. ꯈꯔ ꯀꯨꯏꯅ ꯐꯝꯈꯤꯁꯤꯗꯅ. ꯅꯪ ꯌꯥꯒꯗ꯭ꯔꯣ? ꯀ꯭ꯂꯥꯁ ꯑꯃ ꯍꯧꯖꯤꯜꯂꯝꯃꯅꯤ. ꯆꯠꯂꯁꯨ ꯇꯪꯈꯥꯏ ꯆꯠꯂꯅꯤꯗ. ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯑꯩ. ꯀꯣꯛꯁꯦ ꯄꯣꯛꯈꯥꯏꯗꯧꯔꯦ. ꯃꯐꯝꯁꯦ ꯌꯥꯝ ꯆꯤꯛꯇ꯭ꯔꯕꯣ ꯍꯥꯏꯁꯦ? ꯑꯩꯈꯣꯏ ꯆꯦꯗꯣ ꯌꯥꯝꯕꯪꯕꯨ ꯁꯣꯜꯂꯤ. ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯇꯧꯉꯝꯕꯤ ꯇꯥꯔꯕꯅꯤ. ꯀꯩꯒꯤꯅꯣ? ꯐꯠꯇꯦ ꯈꯪꯉꯁꯨ ꯂꯥꯞꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ. ꯍꯦꯔꯥ, ꯑꯩ ꯐꯠꯇꯦꯗꯤ ꯍꯥꯏꯅꯨꯗ. ꯌꯥꯝꯕꯪꯕꯨ ꯅꯠꯇꯦꯗ, ꯑꯩꯒꯤ ꯋꯥꯈꯜꯕꯨ ꯍꯥꯏꯕꯅꯤꯗ. ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯑꯩꯅ ꯃꯤꯠꯅ ꯎꯕ ꯐꯪꯗꯦ. ꯈꯟꯕꯅ ꯑꯃ ꯈꯜꯂꯒ ꯇꯧꯊꯣꯔꯛꯄꯅ ꯑꯃ. ꯃꯗꯨꯗꯗꯤ ꯇꯧꯕꯤꯔꯛꯀꯅꯨ. ꯅꯈꯣꯏ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯤꯖꯩ. ꯅꯈꯣꯏ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯑꯣꯟꯊꯣꯛꯄꯗꯤ? ꯀꯩ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯆꯠꯂꯁꯦ ꯗꯥ ꯗꯤꯂꯤꯞ ꯃꯅꯥꯛꯇ. ꯁꯨꯝ ꯐꯝꯕꯁꯦ ꯑꯃꯨꯛ ꯇꯜꯂꯦ. ꯃꯤꯅꯁꯨ ꯐꯅ ꯈꯜꯂꯝꯃꯔꯣꯏ.
ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯍꯨꯏ ꯑꯉꯥꯎꯕꯁꯨ ꯌꯥꯝ ꯂꯩ ꯃꯥꯜꯂꯦ ꯄꯪꯈꯣꯡꯗ ꯈꯣꯡꯉꯦ RK ꯋꯥꯈꯜꯗꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯃꯍꯨꯠ ꯁꯤꯟꯖꯜꯂꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯤꯁꯦ ꯀꯩ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯊꯣꯏꯕꯤꯁꯅꯥꯗꯣ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯊꯣꯏꯕꯤꯁꯅꯥꯅ ꯆꯈꯠꯄ ꯍꯧꯔꯒ ꯂꯩꯔꯝꯕꯗꯨꯗ ꯑꯣꯏ ꯉꯥꯏꯈꯣ ꯅꯪ ꯍꯥꯏꯕꯗꯣ ꯀꯩꯕ ꯑꯩꯈꯣꯏ ꯑꯣꯜꯂꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯌꯥꯝꯕꯨꯡ ꯒꯥꯔꯤ ꯊꯧꯔꯨ ꯂꯥꯛꯑꯣ ꯑꯈꯥꯡꯀꯟ ꯐꯝꯃꯦꯟꯐꯝ ꯉꯁꯤꯗꯤ ꯃꯩꯔꯥꯕꯅ ꯅꯝꯗꯅ ꯃꯥꯕꯨ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯄꯨꯗꯨꯅ ꯃꯇꯝ ꯍꯧꯈꯤꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯩꯔꯥꯕꯒꯤ ꯐꯤꯕꯝꯗꯨꯗ ꯍꯜꯂꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗ ꯑꯗꯨꯃꯛ ꯏꯟꯅꯔꯛꯂꯤ ꯍꯟꯗ꯭ꯔꯤꯉꯩ ꯅꯪꯒꯤ ꯇꯣꯉꯥꯟꯕ ꯈꯣꯡꯎꯞ ꯑꯃ ꯂꯩꯕꯤꯒꯦ ꯑꯄꯥꯝꯕ ꯈꯜꯂꯨ ꯂꯥꯛꯑꯣ ꯉꯔꯥꯡ ꯑꯩ ꯇꯣꯂꯣꯞ ꯐꯪꯉꯤ ꯑꯩꯗꯤ ꯀꯥꯎꯗꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯊꯣꯛꯈꯤ ꯌꯥꯔꯅꯤꯌꯦ ꯌꯥꯝꯕꯣ ꯐꯣꯟ ꯂꯩꯕꯤꯒꯦꯁꯨ ꯌꯥꯗꯦ ꯁꯤꯃꯗꯤ ꯂꯩꯔꯒꯦ ꯀꯥꯏꯗꯅ ꯐꯖꯕ ꯌꯣꯟꯒꯦ ꯅꯪ ꯈꯪꯉꯝꯅꯤ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯅꯪꯅ ꯐꯒꯅꯤ ꯍꯥꯏꯕ ꯃꯄꯥꯗꯨꯗ ꯃꯩꯔꯥꯕꯅ ꯑꯄꯥꯝꯕ ꯈꯟꯕꯒ ꯊꯣꯏꯕꯤꯁꯅꯥꯅ ꯇꯧꯊꯣꯔꯛꯄꯒ ꯆꯥꯟꯅꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ ꯐꯅꯦꯛ ꯐꯤ ꯄꯥꯕ ꯌꯥꯕꯗꯨꯅꯤ ꯃꯥꯅꯁꯨ ꯄꯥꯝꯅ ꯈꯜꯂꯤꯕ ꯑꯇꯩꯁꯨ ꯌꯦꯡꯉꯨ ꯈꯔ ꯐꯖꯕ ꯑꯃ ꯈꯟꯁꯤꯕ ꯋꯥ ꯉꯥꯡꯅ ꯄꯣꯀꯦꯠꯇꯒꯤ ꯊꯣꯏꯕꯤꯁꯅꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯩꯔꯥꯕꯅ ꯑꯣꯐ ꯊꯝꯖꯤꯜꯂꯤ ꯃꯩꯔꯥꯕ ꯃꯥ ꯃꯁꯥꯅ ꯇꯧꯔꯤꯕꯁꯤ ꯆꯨꯝꯂꯤꯔꯥ ꯂꯥꯜꯂꯤꯔꯥ ꯍꯥꯏꯕꯗꯨ ꯃꯥ ꯃꯁꯥꯅ ꯈꯟꯗꯣꯛꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗꯨꯅꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯕꯤꯁꯅꯥꯕꯨ ꯃꯌꯨꯝꯗ ꯄꯨꯔꯣ ꯇꯠꯇꯅ ꯍꯥꯏꯔꯤ ꯁꯤꯅ ꯐꯔꯦ ꯌꯥꯝꯕꯣ ꯁꯤ ꯍꯦꯛꯇ ꯂꯧꯁꯤꯜꯂꯁꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯄꯥꯛꯅꯁꯨ ꯋꯥꯡꯗꯕꯁꯤꯅꯁꯨ ꯌꯥꯝ ꯐꯔꯦꯗ ꯑꯃꯁꯤꯅ ꯑꯃꯨꯛ ꯋꯥꯡꯃꯜꯂꯦꯕ ꯅꯪꯅ ꯐꯖꯩ ꯍꯥꯏꯕꯁꯨ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯔꯁꯤ ꯌꯥꯔꯦ ꯑꯩ ꯐꯣꯟꯗꯨ ꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦꯅ ꯑꯝꯇ ꯌꯦꯡꯒꯦ ꯄꯨꯡ ꯑꯝꯇ ꯌꯦꯡꯉꯨꯔꯅꯨ ꯉꯔꯥꯡ ꯇꯥꯈꯤꯕꯗꯣ ꯑꯗꯨꯝ ꯇꯥꯔꯦ ꯘꯔꯤ ꯑꯃꯗꯨꯝꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯩꯅ ꯆꯠꯅꯔꯤꯒꯦ ꯐꯖꯕꯗꯣ ꯅꯪꯅ ꯐꯅꯤ ꯈꯟꯕꯗோ ꯑꯗꯨ ꯑꯃꯨꯛ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯌꯥꯝ ꯂꯩꯕꯤꯗꯧꯔꯦꯗ ꯑꯗꯨꯒꯅꯦ ꯗꯤꯂꯤꯞ ꯃꯅꯥꯛꯇ ꯑꯝꯇ ꯆꯪꯉꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯥꯎꯔ ꯑꯃꯨꯛ ꯂꯩꯔꯝꯃꯅꯤ ꯏꯕꯥꯅꯤꯅ ꯍꯟꯈꯤꯕꯗ ꯀꯩꯅꯣꯝ ꯂꯩꯕꯤꯈꯤꯁꯦ ꯅꯪꯁꯨ ꯀꯩꯝ ꯄꯤꯖꯗ꯭ꯔꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯖꯔꯒꯦ ꯌꯥꯝꯕꯣ ꯑꯩꯅ ꯂꯩꯕ ꯆꯥꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯊꯦꯡꯉꯛꯄꯁꯨ ꯌꯥꯎꯕ꯭ꯔꯣ ꯂꯩꯔꯒ ꯄꯨꯟꯅ ꯆꯥꯔꯨꯔꯁꯦ ꯑꯗꯣ ꯃꯈꯣꯏꯗꯤ ꯃꯤ ꯌꯥꯝꯅ ꯂꯩꯌꯦ ꯍꯥꯏꯕꯗꯥꯏꯅꯦ ꯑꯃꯨꯛ ꯏꯕꯥꯅꯤꯅ ꯆꯪꯕꯗꯣ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯌꯥꯝꯕꯣ RK ꯋꯥꯈꯜꯗꯅ ꯑꯩꯈꯣꯏ ꯅꯦꯅꯦꯁꯦ ꯍꯣꯏꯗ ꯑꯣꯏꯅ ꯄꯨꯔꯒꯦ ꯃꯥꯅ ꯃꯤ ꯌꯥꯝꯕꯅꯤ ꯄꯜꯂꯛꯄꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯑꯃꯗꯨꯁꯨ ꯀꯧꯔꯒꯦ ꯂꯩꯔꯝꯃꯣꯅ ꯑꯗꯨꯅ ꯐꯔꯅꯤ ꯀꯩꯗꯧꯔꯒꯦ ꯌꯥꯝꯕꯣ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯣ ꯑꯩ ꯕꯤꯜ ꯄꯤꯔꯝꯈꯤꯒꯦ ꯁꯦ ꯇꯤꯀꯦꯠꯀꯤ ꯄꯩꯁꯥꯗꯤ ꯅꯉꯣꯟꯗ ꯌꯥꯎꯅꯤꯅ ꯍꯣꯏ ꯌꯥꯎꯅꯤꯌꯦ ꯃꯥ ꯊꯣꯛꯈꯤꯕꯒ ꯕꯤꯜ ꯄꯤꯅ ꯗꯤꯂꯤꯞꯇ ꯀꯣꯜ ꯇꯧꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕꯗꯣ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯀꯥꯏꯗꯩꯅꯣꯗ ꯆꯤꯟꯗ ꯊꯣꯛꯄ ꯉꯥꯛꯇ ꯍꯥꯏꯈꯤꯕꯅꯤ ꯅꯪ ꯅꯦꯅꯦꯁꯤꯒꯤꯗ ꯂꯩꯔꯝꯃꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯑꯕꯅꯤ ꯅꯨꯄꯤꯅ ꯅꯪꯅ ꯆꯦꯟꯗꯣꯏꯕ ꯅꯃꯥꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯟꯕꯤꯕ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯨꯄꯤ ꯊꯤꯔꯅꯨ ꯍꯥꯏꯔꯣ ꯑꯩꯕꯣ ꯅꯅꯥꯛꯇ ꯂꯩꯔꯤꯗꯣ ꯀꯣꯛ ꯄꯨꯔꯛꯑꯣ ꯆꯦꯜꯂꯒꯦꯅ ꯈꯜꯂꯤꯗꯨꯒ ꯊꯤꯔꯅꯨ ꯍꯥꯏꯔ ꯀꯥꯏꯅ ꯊꯤꯕꯤꯔꯣ ꯅꯪꯅ ꯅꯨꯄꯤ ꯊꯤꯕꯗꯣ ꯑꯩ ꯋꯥꯅ ꯉꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯗꯤ ꯂꯩ ꯃꯥꯅ ꯑꯃꯨꯛ ꯀꯩ ꯈꯟꯈꯤꯅꯤ ꯋꯥꯔꯛꯇꯕꯤꯒꯤ ꯑꯣꯏꯔꯗꯤ ꯄꯜꯂꯛꯀꯅꯨ ꯃꯥꯅ ꯇꯧꯕ ꯃꯥꯅ ꯐꯪꯖꯔꯤꯅꯤ ꯃꯅꯥꯎꯄꯤꯗꯣ ꯅꯪꯅ ꯂꯧꯗꯧꯔꯦ ꯃꯥ ꯀꯞꯁꯤꯟꯅꯕ ꯅꯠꯇꯅ ꯀꯩꯝꯇ ꯇꯧꯕ ꯉꯝꯃꯣ ꯃꯥ ꯍꯥꯏꯕ ꯅꯠꯇꯦ ꯃꯥ ꯑꯗꯨꯅꯦꯃꯤ ꯊꯣꯏꯕꯤꯁꯅꯥ ꯅꯠꯇ꯭ꯔꯣ ꯀꯩꯕꯨ ꯈꯟꯗꯧꯔꯤꯒꯦ ꯃꯤ ꯆꯦꯜꯂꯗꯤ ꯅꯪꯒꯤ ꯑꯣꯏꯔꯦꯗꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣ ꯍꯣꯡꯒꯗꯧꯅꯤ ꯃꯈꯣꯏꯅ ꯍꯣꯡꯗ꯭ꯔꯤꯉꯩꯗ ꯍꯣꯏ ꯐꯔꯦ ꯑꯩ ꯊꯝꯃꯒꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯋꯥ ꯑꯆꯦꯠꯄ ꯑꯔꯨꯕꯁꯤ ꯃꯩꯔꯥꯕꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯇ ꯇꯝꯖꯕ ꯅꯠꯇꯅ ꯀꯅꯥꯗꯁꯨ ꯇꯝꯅꯤꯡꯗꯦ ꯆꯦꯜꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯅꯪꯍꯧꯔꯔꯣꯏꯗꯣꯏ ꯃꯇꯥꯒꯨꯝ ꯃꯉꯣꯟꯗ ꯇꯝꯒꯦ ꯈꯜꯂꯨꯏ ꯗꯥ ꯗꯤꯂꯤꯞ ꯅꯨꯄꯤ ꯆꯦꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯀꯌꯥꯝ ꯑꯉꯥꯡꯅꯣ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕ꯭ꯔꯣ RK ꯋꯥꯍꯩꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯊꯩꯗꯣꯛꯂꯒ ꯑꯗꯨꯏ ꯋꯥꯔꯤꯒ ꯁꯥꯟꯅꯗꯦꯗ ꯁꯦ ꯅꯪꯒꯤ ꯈꯣꯡꯎꯞꯇꯣ ꯕꯤꯜꯗꯤ ꯑꯩꯅ ꯄꯥꯏꯔꯕꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯆꯥꯅꯕ ꯀꯩꯅꯣꯝ ꯂꯩꯔꯨꯔꯒ ꯁꯣꯝꯗꯅ ꯋꯥꯖꯔꯕꯤ ꯃꯃꯥꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯑꯣꯐ ꯂꯩ ꯍꯥꯏꯕꯗꯨꯗ ꯊꯋꯥꯏ ꯋꯥꯖꯔꯝꯃꯤ ꯅꯣꯔꯦꯟꯁꯨ ꯑꯗꯨꯉꯥꯏ ꯇꯧꯐꯝ ꯈꯪꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯄꯥꯎ ꯂꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯦꯙꯥꯅ ꯃꯈꯣꯏ ꯄꯥ ꯏꯕꯨꯡꯉꯣ ꯃꯩꯔꯥꯕꯗ ꯍꯦꯛꯇ ꯍꯪꯉꯁꯤꯔꯣ ꯃꯥꯒ ꯅꯠꯇ꯭ꯔꯗꯤ ꯆꯠꯂꯝꯅꯤ ꯊꯥꯖꯗꯦ ꯉꯁꯥꯏꯁꯨ ꯃꯆꯤꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯇꯥꯈꯤꯗ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇ ꯀꯣꯜ ꯇꯧꯔꯛꯑꯝꯕꯅꯤꯅꯦ ꯃꯥꯗꯤ ꯀꯔꯤ ꯍꯥꯏꯔꯝꯃꯤꯕ ꯑꯩꯒꯤ ꯐꯥꯏꯜꯗꯨ ꯌꯦꯡꯕ ꯂꯣꯏꯔꯦ
ꯕꯤꯜ ꯀꯥꯏꯒꯗꯕ ꯑꯣꯏꯔꯒꯗꯤ ꯉꯁꯤ ꯍꯦꯛꯇ ꯀꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯃꯤꯠꯇ ꯀꯥꯏꯗꯣꯏꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯃꯥꯒ ꯆꯠꯂꯝꯅꯤ ꯊꯥꯖꯗꯦꯗ ꯑꯁ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯀꯅꯥꯒ ꯆꯠꯈ꯭ꯔꯤꯖꯥꯠꯅꯣꯅꯦ ꯃꯁꯤꯕꯣ ꯃꯈꯣꯏ ꯄꯥ ꯄꯨꯂꯤꯁꯇ ꯄꯥꯎ ꯑꯃ ꯄꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯗ ꯍꯥꯏꯒꯅꯤ ꯍꯩ ꯑꯩ ꯑꯝꯇ ꯍꯪꯅꯔꯨꯈꯤꯒꯦ ꯅꯪ ꯋꯥ ꯂꯧꯔꯛꯀꯅꯨꯀꯣ ꯅꯈꯣꯏꯒꯤꯅꯦ ꯅꯕꯨꯡꯒꯅ ꯅꯝꯃꯒ ꯀꯣꯜ ꯇꯧꯔꯛꯑꯁꯨ ꯄꯥꯏꯔꯨꯈꯤꯅꯨ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯝꯗꯅ ꯆꯦꯟꯕ ꯍꯥꯏꯗꯣ ꯊꯣꯛꯂꯦ ꯊꯣꯏꯕꯤꯁꯅ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟ ꯇꯥꯁꯤꯜꯂꯒ ꯂꯩ ꯆꯥꯛ ꯏꯟꯊꯤꯅ ꯆꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯥꯔ.ꯀꯦ ꯇꯞꯅ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ꯭ꯔꯥ ꯑꯩ ꯌꯨꯝꯗ ꯀꯩ ꯈꯨꯝꯅꯤ ꯏꯁꯥꯗ ꯌꯥꯏ ꯍꯥꯏꯅ ꯈꯨꯝꯃꯨ ꯐꯥꯒꯤ ꯇꯧꯒꯅꯨ ꯌꯥꯝꯕꯣ ꯅꯪꯗꯨꯝ ꯐꯥꯒꯤ ꯇꯧꯔꯝꯒꯅꯤ ꯅꯁꯥꯅ ꯌꯥꯏꯗ ꯈꯨꯝꯕꯤꯔꯣ ꯑꯗꯣ ꯑꯁꯦꯡꯀꯤ ꯌꯥꯏ ꯌꯥꯗꯦ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯕꯅꯤ ꯈꯣꯡꯎꯞ ꯂꯩꯔꯤꯁꯦ ꯁꯤꯒꯤꯔꯣ ꯈꯣꯡꯎꯞ ꯄꯤꯔꯒ ꯊꯨꯡꯅꯗꯕ ꯀꯩ ꯑꯩꯉꯣꯟꯗꯩ ꯇꯝꯖꯧ ꯍꯥꯏꯔꯤ ꯆꯦꯟꯗꯧ ꯅꯨꯃꯤꯠꯇꯨꯗ ꯂꯩꯕꯗꯤ ꯀꯩꯒꯤ ꯊꯨꯡꯅꯔꯣꯏ ꯑꯗꯣ ꯅꯪꯅ ꯌꯥꯕꯤꯗ꯭ꯔꯗꯤ ꯈꯪꯗꯦ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯅꯪ ꯀꯩꯗꯤ ꯀꯩ ꯌꯥꯝꯕꯣ ꯍꯧꯖꯤꯛ ꯊꯤꯜꯂꯣ ꯍꯥꯏꯔꯣ ꯅꯈꯣꯏ ꯃꯃꯥ ꯄꯄꯥꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯧꯔꯥ ꯅꯪꯕꯨ ꯀꯗꯔ ꯇꯧꯔꯒ ꯅꯝꯗꯅ ꯆꯦꯟꯕꯒꯤ ꯅꯪꯒꯤ ꯃꯔꯥꯜ ꯀꯩꯁꯨ ꯂꯩꯇꯦ ꯑꯩ ꯍꯥꯏꯒꯦ ꯅꯪ ꯀꯞꯀꯅꯨꯁꯦ ꯑꯃꯨꯛ ꯆꯦꯜꯂꯒ ꯑꯃꯨꯛ ꯊꯤꯟꯗꯣꯛꯀꯦ ꯍꯥꯏꯔꯣ ꯄꯥꯎ ꯍꯥꯏꯗꯣꯛꯍꯟꯒꯦ ꯁꯨꯃꯥꯡꯗ ꯀꯣꯏꯌꯦꯠ ꯌꯦꯠꯂꯒ ꯐꯝꯗꯣꯛꯀꯦ ꯃꯌꯥꯝ ꯃꯥꯡꯗꯅꯦ ꯅꯪꯒꯤ ꯉꯛꯁꯝꯗ ꯅꯨꯡꯁꯤꯅ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯄꯦꯟꯅ ꯍꯨꯛꯆꯒꯦ ꯌꯥꯝꯕꯣ ꯉꯁꯤꯁꯦ ꯑꯩꯒꯤ ꯃꯪꯔꯣ ꯃꯪ ꯅꯠꯇꯤꯌꯦ ꯇꯥꯏꯕꯪꯅꯤ